ngarang Manipur College da mahiroi sing khana chainaba thokre mahiroi ama sokle haide makha taba akupa morol naiminase Imphal dagi jiribam tamna chatkiba LPG bullet tanker ma lokha da tasinbadagi gari thorok leba driver adu laikhidre haide NSCN faction gi mioi nipan ZUF da khulai ga konana changlakhre haide Myanmar gi chin state tagi chin Kuki mayam ama lan kansilakpadagi Chenthorakhre umang wamang da pandun laibagi photo kaya social media sing da thaganarakre Manipur di sangbirakta haina miyamna sonakhre Moirang LCM school Satri amabu cyber harassment pidana thori yalan kibada chenaba Nupa masadu police na phare haide makhatabu pawngaminase senapati da ILP pairam daba nan local sani ka modra taruk leram le haide Nagaland da tainari ba ngamkhai sing consuliba senapati district police na thasigi taretagi hawraklaga ngarang phawbada district asta leiba amasung phawduna chatpa nan local sing masa khangdok nabagi drive chatharakpada ponna nan local lising honga changa yankhai mapan identify tawkhibagi manungda mioi shani ga modra tarukti pairam pham thokpa ILP pairam dre aduga atopa mioi shani ga kunthra taret na ILP na piba matam loiraba mioi sing oiram le haide drive asigi manungda thabak suba yabagi chahi sudriba angang ni pansu pusilakpadagi mauget tagi halan khre haide district police asidagi phangba pauna haibada haujik su mauget ta hangliba ILP counter na status da changlakpa nan local sing da ILP pibagi thabak sing sathari drive asigi manungda naron da changselakpa mitop sing di thengna de Adom oinamak National Highway number 2 paringi maram Perelambi tolo yauna intervillage road sing amasung kaithial na chingbada chana halagliba ILP gi wangmada mitop sing sangsilaktuna paifam thopa card paidana leiba nan local sing yawbara haijana check tawki thabasida mari suba IRB gi personal sing na sumateng paake haide Mizoram da sahi manga gi manung da crime sing da chenaba foreigner samri ga hompu gi manung da Myanmar masa samri ga kunthra mapan yawram le haide chatliba sahi sigi me tha phawbu gi sahi manga gi manung da Mizoram da thokpa tongan ba crime gi thodok sing da foreigner samri hompu sen aduna phagatpa gi manung da Myanmar masa samri ga kunthra mapan yawram le haina agency gi pawa mana phongtorakle hairiba sahi manga gi manung asida Mizoram lengak na heroin methamphetamine amadi ganja na singbu yauna narcotic ki oiba polam sing Mizoram police khaktana lupa crore 770.95 longgi phagat pangam ki haina sumakha tare Mizoram da phagat ki ba foreigner samri ka hompu ase drug smuggling armed trafficking child sexual abuse forgery burglary huran sinthi amasung visa gi rule singa tabana singba oire foreigner samri ka hompu phagat pagi manung da Myanmar masa samri ka kunthra mapan yawram badana tana tarani pana Bangladesh tagi oiraga atopa foreigner ahumna atai lebak singdagi oiram ki haina su report asina makha tari Karang Upper Primary School Sangol ga masa ohore hari Karang Island mioi kia khunda leita duna leiri haibasi lengak na kaw khrabra haina phongdurakle malem da Manipur bu saktak leba loktak pat leiriba Karang Island ngasidi awat pana fik thale mioi ba amagi tangai fadana lengak na phangan gata ba ana layang amadi education gi hak Karang gi miyam di phangdana leiri lenga asina su Karang Island asi mioi kia na khunda leita duna leiri haiba kaw khro male haina desang gi president mayengba somorjina phongdurakle Democratic Students Alliance of Manipur desang gi president mayengba somorjina lusing bakang bu amana ngarang Bisnupur district ki manung sanba Karang da leiriba school amadi primary health center gi phibam yengsin khongsat aduga mari leina na somorjina pawmi singda phongdokhibani mahana makhata na hai mafam asida mathaunik thijana tawriba Karang Upper Primary School manpower wat pana class 8 forward thamba ngamdre school gi phibam su sangwon gumna leiri class 8 forward gi oina Karang KL khoidum leihau Junior High School Edek Tamle Masisu Manpower Wat Panama Thongning Season Taubangamdre Haide Right to Education Act 2009 gi free and compulsory education Karangi Mahiro Sing the day Nasechu Pangdre School Sida Upai Tabadagi Tabani Masidagi Apabami Oibaba Mahi Pangani Habadi Mama Mapa Oibasing the Tazabangamdre Hana Pongdorakle Biren ki khonjal ne haiduna charge torpa case Supreme Court na Ahmedabad ki National Forensic Science University da audio tape adu examine tawna bakhangan khre Kuki Organization for Human Rights Trust ko hona Manipur ki Chief Minister oiramba Biren ki khonjal ne haiba sing yawa audio tape khara puthoraktuna Supreme Court of India da mahaki mathakta
file taurakhiba writ petition civil number 702 of 2024 ge makha taba wayel tha asigi taramapanda court asida chatakraba matungda ngarang so amuhana petition asi lokhatuna masigi wayel chatakhre tha asigi taramapanda leba asigi khwaidagi wanglaba wayel sang asigi justice sanjoy kumar amasung justice satish chandra sharma gi bench na petition asi lokhatuna khanaraba matungda makhata na khananaba lepkhibagi matungina ngarang su justice ani ki bench na petition asi amuhana lokhatkibani hairi arange oina court ta petition asi lokhalaba matungda biren gi ni haiduna charge torokba audio tape sing aduba examine tawnaba ahmedabad ta leba national forensic science university da direction pikre direction asi pireduna court na khangan kibada audio tape sing adu examine tawraba matungda madugi report ama cell cover tawduna lakleba November 9 2025 ta court asida pikhalakadabani eduga numit aduda petition asigi makhata ba hearing sathagani haibasine supreme court ki bench asina ngarang audio tape adubu examine tawnaba university asida khangan kribase mamang thakta wathok oirakliba audio tape asigi examination gi report ni haiba ama petitioner oiriba kohor gi maikaidagi court asida lan khalakhrabane examination adu truth labs forensic services kauba Hyderabad ta head office oiba laboratory amada petitioner gi maikaidagi sathahan kibane aduga audio tape adu da yawriba khonjal sing adu gi manungdagi sada modround gi changdi biren gi ni hainasu charge torakhibane kohon torokliba charge adu da petition asigi respondents gi maikaidagi leba asigi solicitor general of India to Sarmahetana truth lab na pirakhiba examination gi report adu semjin sajinba doctor tauraba report ne haiba phongdokhiba ga loinana laboratory asina phalakhiba report sing adu kadai phawba chumbani haina lawgadagi haibagi argument court tawrakhibani loinana laboratory adu lanai laboratory amani hayaduna supreme court ki maikaidagi audio tape sing adu bu examination tawnaba central forensic science laboratory CFSL da poktak pi khibani adu moinamak CFSL ki maikaidagi court na pirakpa direction asigi matungina makhoina sathagadaba examination gi report court asida pikhalakpagi mahutta thengkhang ahumari rakta matam lawduna lerakhibani hairi Prime Minister Narendra Modi Manipur da lakna ba thorang tawre hairi ahaki kongchat ki mangoinana August 19 da hongi MOS amalaka dawre hairi Prime Minister Narendra Modi na Imphal amasung Churachandpur da pangthokadaba miyam gi mifamda wangang na ba thorang tawre mahaki Churachandpur khongchat ki damak district adugi helipad amasung public ground sing yengsinkhre hairi Home Affairs ki Union State Minister khongchat ki mangoinana none ki Deputy Commissioner na DLO singi mifam pangthokre May 3 2023 dagi Kuki jogi lamhen tu henba sing na makoi ki khulai paiba terrorist sing khakta natana makoi ga saksa yuthak amasung law lining manaba Myanmar dagi khulai paiba sing phawbaga khushamnaduna Manipur dagi separate administration lawkani haiduna maitai da atamnana onsenduna tamthiraba lan chatharapodagi haujik sahi ani henjelaglaba phawbada lan asigi warosin puraktrenge gi cherakta Prime Minister Manipur da lakna ba thorang tawba haure hairi sahi ani helaklaba Manipur gi lan asigi manungda Prime Minister Narendra Modi na Manipur gi nongpok semai police station na konba mafam amada nupi ani da phajda ba thawang sathaki haiba thawdoki matang yauna Manipur gi lan asi lining da yumpham oiduna horokpanate haibana singba atenba wafam khara phongdokpadagi henang asi phawbada lan asigi warosin purak nabagi matang da wafam amata phongdoktre amasung February 9 2025 phawbada leramba Manipur langa Chief Minister yauna ruling amasung opposition gi MLA minister sing amade Manipur gi lup amataga unaduna lana sigi matangda wari sanadre amasung pungkhara gi khongchata phawba state asida laktri hairaduna miyamna warawnari ngai serakta maha Manipur da lakna ba thorang torokpani hairi adubu matang thagi tara tareta maha ki chahi humtra manga surakpagi mapok kumon ga mari lenaba asoba thoram ama Gujarat meoi lising kayana saruk yaduna pangthokna ba thorang torokpada natana maha ki mapok numit ki thoram ase leba asigi state amasung Union Territory singda BJP na supangthokadabana numit asigi mamangda mahana Manipur da lakadra natraga mahaki mapok kumon numit ki thoram sing pangthokpa lorba matungda lakadra haibagi matangda di mari lenaba authority dagi official oina paw phangdabana sabchana khangba ngamdri haide Sajiwa relic came to Ladiba Nupa among Arang was Hamatanta Toriandun Siram Labamio asking Maming Consam Bomet, Sahini Pugataru, Apopa Consam Budi Kawi, like Hidraba Consam Bomet, Imphal is district Manung Sana Leba, Sadu Yen Commander Guinea Haide, housing the Iran Cinemaram Oirega Lenga, a Sam Kiba Sajiwa prefabricated house at Sigi, D room number 1 da Laila Kibani Haide, Consam Bomet like Hidaba Sigamari Lenana.
ngarang sajiwa relief camp ta pangthokiba paumeisinga unaba amada dolai thabi kitchen number 1 sajiwa relief committee gi wangangloi sapam bobosana phongdokhibada ngarang gi thaudo asi tabada yamna nungai taba thaudo amani mamangda su idp singna leiribu relief center singda thaudok mayam ama thokre adubo sajiwa relief center asigi oinadi ahanba thaudokne laikhidraba konsam bodigi masanupa konsam bomet masanupi sahi tara mari surabi amadi masanupa sahi tara suraba ama leire masa singa sigi manungda masanupi ahal disabled person ni masanupa sina imagi Masaigol Central Home the Thamduna Lady, Sarkana Piraklaba Santhang Sing the Awatpagi Awatpangaka Lakpana Lakidraba Sina, Depression Lakpadaki Masamatonta Lakidaba Oigani, Langak the same level prefabricated house, a sisu, Fit Mangakak Sangbaka, Anikak Vidaga, Mio Mangataruknam Silaga, Nungsamarak the Labor Hiba Sina Awaba Amaoihale, Masama Susingi Kalagalang and the Piraklaba San Permasina Kona Dabana Cell Tungi Pibam Namaram Oidaga, Bomet Asi, Depression Lakibana, Narang Numidawaram Pung Tarutagi, Mankaga Numidang. Pungni pan khara henba dwaida relief camp asidagi manak nakna hauba boroi pambi amada thori yanduna siramba miyamna thengna kibani haide idina red chatharingai wal landuna chenaba honaruba trunamul MLA faduna custody the rimalok thakre enforcement directorate idina red chatharingai trunamul congress TMC gi MLA Jiban Krishna Saha sekpal landuna lanthoknaba honarubadagi idina faduna thasigi kuntra phawba id custody the rimalok thakre idina faraba MLA Jiban Krishna Saha pungni funipan khudegi medical examination lobagaloina na lakliba thangju numita court puthokani haidi idina MLA Jiban Krishna Saha dagi Lupa Lak ni Pugataruk Tongan ba account singda Yauramba Tenaki agency asin high MLA Giloina B Tegor Sahada su Lupa Lak Kungataruk 2020 ge September 2 amasung Sahi adugi December Taramari Pawgi Manungda transaction Toramba Tegnare High Revo Senpamadugi Matangda Tegor Sahada Edina Wahang Pahung Satabada Senpamadugi Marek Sumba detailed report Pibangam de Heidi MLA Jiban Krishna Sahana Mahakiloina B Tegor Sahada Natana Mahaki Apukpagi bank account so Kiarak Hana transaction Tauki bagi record kya thengnare idigi maikai degi hiramasigi matang da mari lenaba documents puthokna ba khangalaba so ngasi phawba puthokpa ngamdabadagi idina MLA ge residence da red chatharingai MLA Jiban Krishna Sahana evidence sing manghanabagi damakta mahaki mobile adu drain da thadabada natana mafam adudagi nanthoknaba wal landuna sen khinaba su hona ki haina idina court submit tawkhe Indo-Naga peace talk sovereign anigi marakta chathabani Nagagi flag amasung constitution kaidangwaida compromise tawro han NSCN na phongdorakhre National Socialist Council of Nagaland NSCN na India lenga ka matam kayagi mamangdaki chathaduna lakleba Indo-Naga peace talk ase sovereign anigi marakta chathaba peace talk amane peace talk asida Naga sovereign ki leiriba flag amasung constitution asigi negotiate tawba yaba wafam amata nate kaidangwaida compromise tawro haina NSCN na phongdoraklei NSCN na thadorpa serolamada India lenga amadi Nagagi marakta chatharakiba political dialogue ase tongan ba prime ministerial level singi makada kariguma makal matagi condition thamba yaudana amasung third neutral country thamdana Naga anigi marakta haukiba sahi 1991 gi August amadagi hauduna ngasi phawba chatharakibane haukiba sahi 1995 ki June 12 matamdugi prime minister PB Narasimha Rao amasung NSCN gi laikhidraba matamdugi chairman Isak CC Sabu amade general secretary TS Muiba yauna Paris ta pangthokiba mifamda Indo-Naga issue amadi political conflict amani political solution ama porokpa mathau tai haina mifamada warep nakibasu laikhibani haina phongdoraklei 1963 da Nagaland state semnaba amadi 1975 to chathakiba Shillong Accord aduda point tara tarukta maru oire yanaduna khuyek pinakiba agreement adu satnaba yadaba agreement amani hairiba agreement aduda Nagamiyana taliba ningtambagi political demand adu mirai ki haina su NSCN na Shillong Accord po yaningdaba phongdoraklei Indo-Naga conflict asi India gi manungda thokpa internal oiba matter amanate India natraga Myanmar ge marakta yanaba solution ama poraktuna hojik chathariba political dialogue asigi solution ama laklakani haibagi NSCN na yana sauna thajaba thamli haidi Naupuri binupi amabu mahaki mapuroibana matup kaktuna turela langthakre haidi 2024 da mahaki mapuroibagi mathakta domestic violence chathai haibagi police ta complaint tawruba hojik naupuduna leiribi nupi ama mahaki mapuroibana
ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯆꯠꯊꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨ ꯁ꯭ꯋꯥꯔꯊꯤ ꯑꯦꯂꯥꯏꯁ ꯖꯣꯊꯤ ꯀꯧꯏ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯍꯦꯟꯗ꯭ꯔ ꯔꯦड्डीꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯆꯠꯊꯩ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯐꯥꯏꯜ ꯇꯧꯈꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ 22ꯗ ꯁ꯭ꯋꯥꯔꯊꯤꯅ ꯅꯥꯎꯄꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯧ ꯇꯥꯕ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞꯀꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯨꯕꯗ ꯃꯄꯨꯔꯣꯏꯕꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯈꯟꯅ ꯆꯩꯅꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯅ ꯁ꯭ꯋꯥꯔꯊꯤꯕꯨ ꯊꯥꯡꯅ ꯃꯇꯨꯝ ꯀꯛꯇꯨꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯨꯁꯤ ꯇꯨꯔꯦꯜꯗ ꯂꯪꯊꯈꯤ ꯍꯥꯏꯕ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯅ ꯈꯪꯕ ꯉꯝꯂꯦ ꯃꯊꯧ ꯇꯥꯕ ꯑꯦꯚꯤꯗꯦꯟꯁꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯃꯍꯦꯟꯗ꯭ꯔꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯨꯗꯥꯟꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯃꯤꯑꯣꯏ 10 ꯍꯥꯠꯈ꯭ꯔꯦ ꯁꯨꯗꯥꯟꯒꯤ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯔꯦꯄꯤꯗ ꯁꯄꯣꯔꯠ ꯐꯣꯔꯁꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯗꯥꯔꯐꯔ ꯔꯤꯖꯟꯗ ꯃꯤꯑꯣꯏ 10 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯨꯗꯥꯟꯒꯤ ꯃꯦꯗꯤꯀꯦꯜ ꯒ꯭ꯔꯨꯞꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯈꯪꯍꯧꯗꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄꯗꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ 10 ꯑꯗꯨ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯅꯣꯔꯊ ꯗꯥꯔꯐꯔꯒꯤ ꯑꯦꯜꯐꯥꯁꯔꯗ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯟꯗꯥ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯅ ꯇꯝꯊꯤꯔꯕ ꯃꯤꯌꯥꯠ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ